ngarang numidang ram phone ki pa pause sing yaw ba I pause myam da mo hana pathok chari pandam pause de gel khochari car ama khanghoudna mai horakpadagi thorokpa mi su sire hari car am khanghoudna mai horakpadagi chalak car adu thorokpa miyoi su laikhidre press na phangwa pawda Imphal West ki Lampel police station ki manung chanba lambi kwai khongnang khongda ngarang numidang pung nipalom taba matamda car ama khanghoudna mai horakpadagi chaktuna car adubu thorokpa iroi semba mamang lekai thokchom Robin apokpa thokchom Gulamjat kauba miyoi ama sire hari car so ayamba saruk maina chakre hari pawasina hai car mai chakpagi paw tabadagi Manipur Fire Service ki pair tender ani sangsunduna mai kanbagi thabak chathaki adubu makhoina mafam aduda thunglaba matamda ayamba car gi saruk mai chaklamle mai muthalaba matungda car manungda check tawbada car adu thorokpa oigani haina singnaba miyoi amaso siraga yaromba thengnakibani hairi adubu laikhidraba miyoi adu thoksom Robin oramba yai haina khanari maina chakraba car adugi registration number MN01AG 7086T hairi mai adu matau karamna horakpano haiba chapchana khamangamdri Home Minister Amit Saha amadi Governor bu Arambai Tengolna thagatpa phongdorli Manipurda oiriba phibam asibu haksinna lawbiduna lamdam asibu santi amadi mahosagi punsida hanjilaknamba loinana Manipur miyamgi yai fanaba thabak thoramsing lawkhalakpada Arambai Tengolgi maikaidagi Union Home Minister Amit Saha bu thagatpa amadi ikai khumramba ulakli Arambai Tengolgi Public Relations Officer Robin Mamangna Kudiak piduna thadorokpa chirol amana Union Home Minister Amit Saha bu thagatpa loinana Manipuri Governor Ajoy Kumar Balasu thamoi sengna thagatpa phongdokladuna chirol asena hai handakta Arambai Tengolgi Tengoloi Singa Rajbhavan da Governor Ajoy Kumar Balaga urakiba aduda mahakna pirakhiba thajabasing thabakta onthokpagi mami tarakpa asina lamdam asigi miyamda anoba asa ama pire tha asigi taruktagi National Highway singda miyam aki akhang leitana chatpa phanghanduna miyamgi chathok chasinda leiramba khudong chadabasing kokhanaba lawliba khongthang asimak singthaningai ni haina wafam thamli Masidanatana Indo Myanmar ngangphai paringda ngangphai sambal khawagi thabak athupa matamda loisannaba Union Home Minister na akanba wafam gamari lainana pirakhiba asimakna Manipur gi territory amadi security da soba singnaba ama lakliba asi kokhanba ngamgani haibagi thajaba thambaga loinana Governor na Manipur bu free drug state ama ohenaba pandamda drug ki mayukta lawkhalakpa thabak khudingmakta Arambai Tengolna angamba thakta sawatkani amade ain kaina sajilakliba bunker sing thugaiduna manghanbagi thabak chatharakpa asimakna aikhoi gi community gi santi gi punsi amade security da mateng oiragani haina saphangdorli Manipur da mahausa gi punsi da hanjilaknaba lawkhatlakpa thabak khudingmakta Arambai Tengolna mapung phana sawatkani haibaga loinana apunmagi pangal saktina ingdapa Manipur amade saukhatpa lamdam ama purakpa ngamgani haiba wakhalona sida luk asina thajaba thamli hainasu cherola sina makha tarakli Metric exam ki social science ki question paper leak ohenbada senaba oja ani police na fare Board of Secondary Education Manipur bosem gi makha da chathariba high school living certificate examination 2025 ki haukiba February gi tha kunmanga da pangthokiba social science ki question leak ohenbada senaba ni haiba oja ani Manipur police na fare hairi police ki paw patung ina Thobal district ki haukha mamang lekai dagi haukha da leiba Little Star English Higher Secondary School da social science ki oja oiba amadi pangtholiba oja asigi center tariba school asida social science ki oja oriba Samdram Megachandra chahini putaruk apokpa S ibatombi amasung school simaki oja haukha mamang lekai dagi yimnam Ranjit Singh chahini fugataruk apokpa yimnam Samungauni hairi bosem gi examination controller na Manipur gi police ki cyber crime police station da wakalakpagi matung inna police na oja ani asigi watok asiga mari lainana ngarang phagat khibani hairi panba yai February gi tang kunmanga da thokiba social science subject asigi exam haudringai minute kunthra walingai da question sing social media da thagana rakhibani loina na watok asigi matang da thejinduna jenaba myoi sing charak pinaba mahiroi lop singna takchen khibar lai khrabani hari